Hello guys, ngasi topic asili hoi class 12 thagraba angsina mai 12 waraga mathang kari line da sakani kari career choose togani habati matha adna sawa timing mo barabani aduna sigi matang kida hoina karma line da satta targadi hang tu da hang demand lai gaba karma line da sakani habisi matang kida si semri bagi do ase eko ayam bai student na 12 waraga kai wakhat dai nge kai line da sakang ge kai line da ayam batam lai se hoi doctor engineer nurse amadi akhoi general line sumaina sida ayamba student satlamani doctor amadi nurse si akhoi tungda medical line da samase tungda akhoi demand lai ra lege demand dom lai gani aduga engineering si so demand lai ra lege demand lai gani si demand lai ba ta ga su si ma si line da mi ma ma san ga lai ra ni na competitive kwa na wa ni na ana adum project thau kon do gi ma ma tamura ga engineering maru be engineering tamura ga thau kon do gi ma ma sa po ma ta na ngani ngasi sai kari matungda 10 to 20 years ki matungda ni job mayam ama thobok mayam ama mangrani habni aina bodai rawani hojik robot na computer na medicine na thobok mayam ama mahut silawani hojik factory mayam si hojik ayam na automatic machine mayam na mahut silawani sumaina ayam thobok mai si machine na robot na computer na sumaina mahut mayam sin na hang tu da thobok le tabagi hojik lei thobok mayam ama mangi lo ki chance mayam lei rawani apoi skill yam sang do creativity yam yaw do ꯍꯣꯏ ꯁ꯭ꯇꯦꯞ ꯈꯔ ꯇꯥꯛꯑꯒ ꯁ꯭ꯇꯦꯞꯁꯤꯡꯗꯨ ꯐꯣꯂꯣ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯊꯕꯛꯈꯩ ꯁꯤꯒꯨꯝꯕ ꯊꯕꯛꯈꯩꯁꯦ ꯑꯌꯥꯝꯕꯅ ꯃꯥꯡꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯂꯥꯏꯟꯗ ꯆꯪꯒꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯌꯥꯝꯅ ꯌꯥꯎꯕ ꯂꯥꯏꯟꯁꯤꯗ ꯆꯪꯕꯤꯌꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯐ꯭ꯌꯨꯆꯔꯗ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄ ꯗꯤꯃꯥꯟ ꯂꯩꯒꯅꯦꯕ ꯑꯗꯨꯒ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯌꯥꯎꯕ ꯂꯥꯏꯟ ꯀꯩ ꯀꯣꯔꯁ ꯇꯝꯕ ꯌꯥꯏ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯔ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯀꯣꯂꯦꯖꯁꯤꯡ ꯑꯩ ꯈꯔ ꯍꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯏꯁꯥꯅ ꯔꯤꯁꯔꯁ ꯇꯧꯕꯤꯌꯨ ꯑꯗꯣ ꯏꯁꯥ ꯀꯣꯂꯦꯖ ꯀꯔꯝꯕꯅ ꯀꯣꯂꯦꯖ ꯐꯒꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯑꯩꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯨ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯔꯤꯁꯔꯁ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯏꯁꯥ ꯄꯣꯀꯦꯠꯇ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯌꯥꯎ ꯂꯩꯔꯕꯅꯤ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯩꯁꯦ ꯑꯌꯥꯝꯕ ꯏꯟꯇꯔꯅꯦꯠꯇꯤ ꯄꯨꯂꯞ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕꯁꯦ ꯁꯤ ꯀꯥꯟꯅꯕ ꯂꯧꯕꯤꯌꯣ ꯅꯝꯕꯔ 1ꯗ ꯗꯤꯖꯥꯏꯅꯤꯡꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯌꯥꯝꯅ ꯆꯪꯕ ꯂꯥꯏꯟ ꯑꯃꯅꯦ ꯃꯌꯥꯝ ꯁꯤ ꯃꯇꯥꯡꯁꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯧꯒꯦ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯒꯗꯧꯔꯤꯕ ꯀꯣꯔꯁ ꯃꯈꯩꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝ ꯑꯦꯅꯤ ꯁ꯭ꯇ꯭ꯔꯤꯝꯗꯒꯤ ꯁꯥꯏꯟꯁ ꯑꯣꯏꯒꯦꯔꯥ ꯑꯥꯔꯠꯁ ꯑꯣꯏꯒꯦꯔꯥ ꯀꯃꯔꯁ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯁ꯭ꯇ꯭ꯔꯤꯝꯗꯒꯤ 11 12ꯇ ꯑꯦꯅꯤ ꯁ꯭ꯇ꯭ꯔꯤꯝꯗꯒꯤ ꯂꯥꯛꯄ ꯁ꯭ꯇꯨꯗꯦꯟ ꯃꯈꯩꯅ ꯆꯪꯕ ꯌꯥꯕ ꯀꯣꯔꯁ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯃꯈꯩ ꯄꯣꯠ ꯆꯩ ꯑꯃꯗꯤ ꯎꯔꯤꯕ ꯑꯩꯈꯣꯏꯅ ꯐꯖꯩ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯈꯩꯁꯤ ꯁꯤ ꯄꯨꯂꯞ ꯗꯤꯖꯥꯏꯅꯔ ꯃꯈꯩꯅ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯁꯥꯔꯤꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯁꯤ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔꯗ ꯑꯗꯨꯝ ꯗꯤꯃꯥꯟ ꯐꯖꯅ ꯂꯩꯒꯅꯤ ꯃꯌꯥꯝ ꯑꯃ ꯗꯤꯖꯥꯏꯅꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯇꯝꯕ ꯌꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯖꯥꯏꯟ ꯏꯟꯇꯤꯔꯤꯌꯔ ꯗꯤꯖꯥꯏꯟ ꯐꯦꯁꯟ ꯗꯤꯖꯥꯏꯟ ꯁꯨꯃꯥꯏꯅ ꯂꯥꯏꯟ ꯃꯌꯥꯝꯗ ꯇꯝꯕ ꯌꯥꯒꯅꯤ ꯁꯤ ꯇꯝꯕ ꯌꯥꯕ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯀꯩꯀꯩ ꯀꯣꯂꯦꯖ ꯂꯩꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ NIT ꯑꯍꯃꯗꯕꯥꯗ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯗꯤꯖꯥꯏꯟ NIFT ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯐꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯕ ꯁꯤ ꯑꯗꯨꯝ ꯁꯦꯟꯇꯔ ꯐꯅꯌꯥꯝ ꯂꯩ 16 ꯁꯦꯟꯇꯔ ꯂꯩꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯗ ꯅꯝꯕꯔ 2ꯗ ꯑꯦꯅꯤꯃꯦꯁꯟꯁꯤꯁꯨ ꯑꯩꯈꯣꯏ ꯇꯨꯡꯗ ꯃꯌꯥꯝ ꯑꯃ ꯀꯥꯟꯅꯔꯛꯀꯗꯕ ꯐ꯭ꯌꯨꯆꯔ ꯗꯤꯃꯥꯟ ꯑꯗꯨꯝ ꯂꯩꯒꯗꯕ ꯂꯥꯏꯟ ꯑꯃꯅꯤ ꯃꯨꯚꯤꯁꯤꯡꯗ ꯐꯤꯜꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯦꯁꯟ ꯌꯥꯎꯗꯕ ꯀꯌꯥ ꯌꯥꯎꯗ꯭ꯔꯕꯅꯦ ꯀꯝꯄꯅꯤꯁꯤꯡꯗ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯀꯥꯡꯕꯨꯈꯩꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯇꯤꯡ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯦꯅꯤꯃꯦꯁꯟꯁꯤ ꯑꯗꯨꯝ ꯐꯖꯅ ꯁꯤꯖꯤꯟꯅꯔꯕꯅꯦ ꯍꯧꯖꯤꯛ ꯇꯨꯡꯗ ꯁꯤꯒꯤ ꯗꯤꯃꯥꯟ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯛꯈꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤ ꯀꯥꯔꯇꯨꯟ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯂꯥꯏꯟꯗ ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯂꯥꯏꯟꯗ ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯁꯤ ꯐꯤꯜꯝ ꯑꯦꯟ ꯇꯦꯂꯤꯚꯤꯖꯟ ꯂꯥꯏꯟꯗ ꯆꯪꯉꯁꯨ ꯌꯥꯔꯦ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯒꯦꯃꯤꯡ ꯂꯥꯏꯟꯗꯁꯨ ꯆꯪꯉꯁꯨ ꯌꯥꯔꯦ ꯁꯤ ꯄꯣꯄꯨꯂꯔ ꯀꯣꯂꯦꯖꯁꯤꯡ ꯍꯥꯏꯔꯒꯗꯤ ꯑꯦꯔꯤꯅꯥ ꯃꯜꯇꯤꯃꯦꯗꯤꯌꯥ ꯄꯤꯀꯥꯁꯣ ꯑꯦꯅꯤꯃꯦꯁꯟ ꯀꯣꯂꯦꯖ ꯇꯨꯟꯁ ꯑꯦꯀꯥꯗꯃꯤ ꯃꯌꯥ ꯑꯦꯀꯥꯗꯃꯤ ꯑꯣꯐ ꯑꯦꯗꯚꯥꯟꯁ ꯁꯤꯅꯦꯃꯦꯇꯤꯛ ꯅꯝꯕꯔ 3ꯗ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯑꯗꯣ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯇꯝꯃꯒ ꯑꯩꯈꯣꯏꯅ ꯂꯥꯏꯟ ꯃꯌꯥꯝꯗ ꯆꯪꯕ ꯌꯥꯈ꯭ꯔꯦ ꯐꯦꯁꯟ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯔꯣꯝꯗ ꯆꯪꯕ ꯌꯥꯈ꯭ꯔꯦ ꯄ꯭ꯔꯗꯛ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯁꯤ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯔꯣꯝꯗ ꯑꯗꯒꯤ ꯁ꯭ꯄꯣꯔꯠ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯔꯣꯝꯗ ꯏ ꯀꯃꯔꯁ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯑꯗꯨꯝ ꯐꯣꯇꯣꯒ꯭ꯔꯥꯐꯔꯒꯤ ꯗꯤꯃꯥꯟꯁꯦ ꯑꯗꯨꯝ ꯐ꯭ꯌꯨꯆꯔꯗ ꯑꯗꯨꯝ ꯐꯖꯅ ꯂꯩꯒꯅꯤ ꯀꯣꯂꯦꯖ ꯍꯥꯏꯔꯒꯗꯤ ꯑꯣꯁꯃꯥꯅꯤꯌꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯗ꯭ꯔꯕꯥꯗ ꯂꯥꯏꯠ ꯑꯦꯟड ꯂꯥꯏꯐ ꯑꯦꯀꯥꯗꯃꯤ OT ꯗꯦꯜꯂꯤ ꯀꯣꯂꯦꯖ ꯑꯣꯐ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯀ꯭ꯔꯤꯌꯦꯇꯤꯚ ꯍꯔꯠ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯀꯦꯔꯂꯥ ꯅꯝꯕꯔ 4ꯗ ꯁꯥꯏꯀꯣꯂꯣꯖꯤ ꯂꯥꯏꯟꯗ ꯆꯠꯄꯁꯤꯁꯨ ꯑꯗꯨꯝ ꯀꯥꯟꯅꯒꯅꯤ ꯍꯌꯦꯡ ꯇꯨꯡꯗ ꯐ꯭ꯌꯨꯆꯔꯗ ꯑꯗꯨꯝ ꯗꯤꯃꯥꯟ ꯑꯗꯨꯝ ꯐꯖꯅ ꯂꯩꯒꯅꯤ ꯁꯥꯏꯀꯣꯂꯣꯖꯤ ꯇꯝꯃꯒ ꯍꯌꯦꯡ ꯂꯥꯏꯟ ꯃꯌꯥꯝꯗ ꯊꯕꯛ ꯇꯧꯕ ꯌꯥꯈ꯭ꯔꯦ ꯀꯝꯄꯅꯤ ꯃꯈꯩꯗ ꯃꯥꯔꯀꯦꯇꯤꯡꯒꯤ ꯂꯥꯏꯟꯗ ꯊꯕꯛ ꯇꯧꯕ ꯌꯥꯈ꯭ꯔꯦ ꯀꯁꯇꯃꯔꯒꯤ ꯕꯤꯍꯦꯕꯤꯌꯔ ꯀꯁꯇꯃꯔꯒꯤ ꯋꯥꯈꯜꯂꯣꯟ ꯁꯨꯃꯥꯏꯅ ꯅꯩꯅꯕ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯒꯥꯏꯗ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯇꯤꯡ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯇꯥꯛꯄ ꯒꯥꯏꯗ ꯄꯤꯕ ꯃꯤꯉꯣꯟꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯔꯤꯂꯦꯁꯟꯒꯤ ꯃꯇꯥꯡꯗ ꯒꯥꯏꯗ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯤ ꯃꯦꯗꯤꯀꯦꯜꯒꯤ ꯂꯥꯏꯟꯗ ꯊꯕꯛ ꯇꯧꯔꯁꯨ ꯌꯥꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯇꯨꯡꯗ ꯁꯤ ꯐ꯭ꯌꯨꯆꯔꯗ ꯑꯗꯨꯝ ꯗꯤꯃꯥꯟ ꯑꯗꯨꯝ ꯂꯩꯒꯗꯕ ꯂꯥꯏꯟ ꯑꯃꯅꯦ ꯀꯣꯂꯦꯖꯁꯤꯡ ꯍꯥꯏꯔꯒꯗꯤ ꯀ꯭ꯔꯤꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯕꯦꯡꯒ꯭ꯂꯣꯔ ꯕꯅꯁꯊꯥꯂꯤ ꯕꯤद्ꯌꯥꯄꯤꯊ ꯖꯣꯏꯄꯨꯔ ꯖꯥꯃꯤꯌꯥ ꯃꯤꯂꯥ ꯏꯁꯂꯥꯃꯤꯌꯥ ꯗꯤꯜꯂꯤ Indian Institute of Psychology and Research Bangalore Number 5ꯗ ꯗꯤꯕꯦꯂꯄꯔ ꯋꯦꯕ ꯗꯤꯕꯦꯂꯄꯔ ꯒꯦꯝ ꯗꯤꯕꯦꯂꯄꯔ ꯑꯦꯞ ꯗꯤꯕꯦꯂꯄꯔ ꯋꯦꯕ ꯗꯤꯕꯦꯂꯞ ꯇꯧꯕ ꯑꯦꯞ ꯗꯤꯕꯦꯂꯞ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯨꯡꯗ ꯐ꯭ꯌꯨꯆꯔꯗ ꯑꯗꯨꯝ ꯐꯖꯅ ꯁꯤꯒꯤ ꯗꯤꯃꯥꯟ ꯑꯗꯨꯝ ꯐꯖꯅ ꯂꯩꯒꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡꯁꯤ ꯇꯨꯡꯗ ꯑꯗꯨꯝ ꯐꯖꯅ ꯍꯦꯟꯒꯠꯂꯛꯈꯤꯅꯤ ꯍꯧꯖꯤꯛꯁꯨ ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡꯁꯦ ꯍꯧꯖꯤꯛ ꯐꯖꯅ ꯁꯤꯖꯤꯟꯅꯔꯕꯅꯦ ꯁꯤ ꯇꯨꯡꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯈꯤꯅꯦꯕ
ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤ ꯀꯣꯔꯁ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ BCA ꯅꯠꯇ꯭ꯔꯒ B.Tech ꯇꯧꯕ ꯌꯥꯏ B.Tech ꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗꯒꯤ ꯇꯝꯒꯗꯕ ꯑꯣꯏꯔꯅꯤ ꯑꯗꯨꯒ BCA ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯁ꯭ꯇ꯭ꯔꯤꯝꯗꯒꯤ ꯇꯝꯕ ꯌꯥꯏ ꯀꯣꯂꯦꯖꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝ BCA ꯁꯤ ꯑꯗꯨꯝ ꯀꯣꯂꯦꯖ ꯑꯌꯥꯝꯕꯗ ꯑꯗꯨꯝ ꯌꯥꯎꯔꯕꯅꯤ ꯑꯗꯨꯝ ꯅꯝꯕꯔ 6ꯗ ꯃ꯭ꯌꯨꯖꯤꯛ ꯁꯤ ꯑꯩꯈꯣꯏꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯥꯏꯟ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ म्यूजिक प्रोड्यूसर साउंड डिजाइन रिकॉर्डिंग इंजीनियर कंपोजर सुमाइना मयाम अमगी लाइन दा अदुम चतप याग्रे सी अदुना सिगी तंबगी अखोगी तसेंना इसा म्यूजिक इंटरेस्ट लेबो तारगदि अदुम म्यूजिक की ओजा ताना बिरगा अदुगा मोइदगी सजेशन लौरगा करमना फनी हाइदु खलगा अदुम चपियो नंबर 7 द फिल्म मेकिंग से अखोई तुंगदा अदुम डिमांड अदुम लेरगा लेहोगदब लाइन अमने सी अखोई डिमांड लोइथोक्रे गाइदा पाक तौरोइदब लाइन अमने फिल्म मेकिंग सिदा अखोइना लाइन मयाम दा तंबा याग्रे सी लाइन सी मपालम दा कंपनी सिंग दा अखोई यामना मरु ओइबा यामना डिमांड ओइबा लाइन अमा अदुम ओइबने सिगी पॉपुलर ओइबा कॉलेज सिंग हायगदि FTII Film and Television Institute of India Pune Satyajit Ray Film and Television Institute Kolkata Xavier Institute of Communication Mumbai hौजिक हाइगे लाइन सिंग करियर सिंग से समदा तुमदा फ्यूचर दा डिमांड रे गदबनेबा सिगी डिमांड को थोग्रे डिमांड लेट्रे का हाइबि पा थोइदो लाइन सिंग अदुगो इसा या पाम लाइन चतियो सिदगी अपाम लाइन खलगा अपाम लाइन चतियो अनतन मिसु तमने हाइगा पुनम तब तोबिगनो अना हबि इसा सगनो लाइन को थाना तसें पाम लाइन ओइनो तोबियो अना इना हौजिक हाइगे लाइन सिंग सिना अखोइना मपुं फाना फजना थवाइ लौना फजना तमगिबा तारगदि फना खंगदा हाइबा तारगदि ओइतारे हाइ जॉब सरकार की जॉब गवर्नमेंट जॉब फंगदबा तारगसु गवर्नमेंट जॉब फंगदे हाइगा अखोइ सेल्फ एम्प्लॉय बरगा अखोइ पैसा माया तारगा फजना माइ पाकना हिंबा याबि लबि ना लेबा ngakane अदुम मैं वीडियो से बताते हैं वीडियो से लोगों की वीडियो तो मैं आपको थागत सरी अदुगा वीडियो से गाना बकिदा खर से फांगी खंडी बता गदि वीडियो से लाइक तो व्यू शेयर तो व्यू मत सब्सक्राइब तो व्यू मैं मत वीडियो तो खेंगा